Marx amasung Engels na makoina puthokpa revolutionary theory asi sunom liba miyamda pak channa khanghannabagidamak democratic movement ta saruk yariba sinmisingda sandoklami masigidamakta ahanba khongthang oina hingsok 1994 February thada Brussels Communist Correspondence Committee kauwa malingkhattuna German, French, amadi English Socialist singi marakta ipau phaunanaba amasung mot khenaba leibasing tathok tasin taunanaba honarami. Committee asigi nungti yoiba official work Marx, Engels amasung Phillips kauwa archive ki thabak tauba Belgium Communist amana taurami. Matungda ikuidana committee asi communist ki wakhalon sandokpa center ama oiraklami. Maramde Marx amasung Engels ke revolutionary doctrine asi prithvi gi atai leibak singdagi su support panglame. Loinana correspondence committee kaya London, Paris, Le Havre, Hamburg, Cologne, Leipzig amadi German gi sahar kaya da lingkat pahunaki. Adubo revolutionary theory asi miyam da sandokpada apan makaya marum thengnarami. Maruoina petty bourgeois singna nahet piraba singi class struggle, political movement, amadi trade union chingbaling khatpa sibo sera naba mityeng na yenglame amasung communist theory sibo yamna singnarame. Maram masidagi Marxism gi theory mamut tana khanghanduna revolutionary movement asida ninghannadana saruk yahannabagi damakta bourgeoisie amadi atai petty bourgeoisie gi mayokta hanba leitana thengnanabagi damakta nahet pireba singbo organize tawba tarame. Ingsok 1994 haugalakpada Wilhelm Wetling kauba Marxism ideology gi mayokta leppa German wakarama Brussels talake. Mars kuntra 1994 ta phamkiba Brussels committee gi meeting da Wetling na German da communist revolution thuna thoklakadore masi mai paknabagidamakta nahet pirabasingda scientific knowledge lehanba amadi organize tawagi kanaba leite haike. Marx na Wetling gi mot asida mapung phaba khudam piduna haike. Niti amabu miyamda sandokpa matamda dharma gi purohinna piba pautak khudingmak dharma dubu chatliba kambuna karigumba amatta singnaba tawdana lawba adugumna tawba taragadi senjau paibagi samas asibu namthaba khak ngamloi. Marx amasung Engels na Wetling gi angawba wakhlon asibo yaningdaba phongdokpa sina scientific communism bu pak sanna miyamda sandokpada mateng panglami. Amadi revolution haibasi order tawduna thokhanba yade haiba Marx ki mot asigi matik chaba support panglami. Ingsok 1994 yorakpada German gi mahi masing yamna hairaba miwai kangbu amana prithibida lairiba miyam asina amana amabu nungsinabagi wakhal si lairabadi capitalism na thokhaliba khenaba kaya si kokhan mangamgani haina phongdokki. Makhoi gi mot matungina miwai bagi activity si saruk ani thokna khaidoi thabak suba amasung nungai thokpa aduga suri nomliba singna tariba awana dasa kaya si makhoi gi marai bakta tamlakpani. Marx na makhoi gi wajau ngangbo wakhlon asibu singna raduna samas ta thokliba awana kaya si capitalist singna puthokliba pothok ki changa mari leinai haiki. Hariba matam masimaktada Marx, French petty bourgeoisie socialist Perry Joseph Proudhon amadi magi matung inba singi thausil haibadi capitalism gi system hongdoktana suri nomliba singi phibam phagat hangani haiduna chongthokliba kangbo asibu thinduna takpa tarame. Makhoi gi moti lanai mioi singna thokhannaba khulai amadi pothok ki mapu oina leirabatada kusumal amasung thabak ki marakta leinariba mari asi kaihandana thamba ngamgani haibasini. Proudhonna magi mot asi system of economic contribution natraga the philosophy of poverty haina khangnaba lairik kama ingsok 1994 ta iduna phonglakki. Marx so Proudhon gi lairik asigi matik chaba paukhum oina
The Poverty of Philosophy haiba miyamna pak sanna khangnaraba lairik kama hingsok lising amaga chanipan nifutareta eki. Lairik sigi maming simakna taklibadi Proudhon gi philosophy da machang oiba machak watpa amadi chatnaba yadaba siwani. Marx na magi The Poverty of Philosophy da maruoina nainariba si hanadagi hena marik chumlaba scientific communism gi theory itihas pu pot ka mari lainana yengba aduga class struggle amasung socialist revolution gi theory singne. Lairik asina tungda irakiba Marx ki phawraba lairik Das Kapital gi yumpham thonke. Asumna Marx ki sunom liba singi ahogi damakta hanba laitana honakiba sigi mahi oina otpi naibiraba singi party ama semnaba lam yanke. England da mahi marongi pothok hantarakpadagi thokpa economic crisis ki chaitheng Europe pumbada phanglame amadi laumi sinmi singna political demonstration phawba chalame. Mafam matam khanglaba Marx amasung Engels na Europe ta feudal system muthatnabagidamagta revolution ama thorakpa yabagi tanjadu urame amadi suri nomliba singbo lebaki rajniti da yahonnabagidamak naihatpiraba singidamakta so political organization tawbagi chap chaba pungpham lakle haibadu khangki. Hingsok lising amaga chanipan nifutaret ki ahoba sarukta Marx amasung Engels po hingsok lising amaga chanipan kuntra taretta Paris ta rajniti gi misel singda lingkhat khiba Exiles League ki left wing na sem kiba organization League of the Justice ta yawina ba khanghalakhi. Makhoi anina League asida yawduna organization asi nauna semgatuna otpira ba singi party ama semgatna ba honakhi. Makhoi gi thabak asida League ki khumang chausilaba members sing na mateng pangkhe. Makhoi gi lamjing makhada League sigi pandam panthung amadi members singi thaudang sing mayek seng na ithokhe. London da phamkiba meeting da League of the Justice Korambadagi Communist League haina maming onthokki. Marx sel thumgi phibam phattabadagi London gi mifam si yaw ngamkidrabasu maga loinaba sing amadi Engels na deliver delegate sing da Marx ki revolutionary principles sing mayek lana thamki. Mifam sida miyamna phongna lauthokkiba wafam sing de bourgeoisie gi sasan muthattuna ot naibiraba kanglup ki sasan lingba lairaba amadi ina khunbagi marakta khenaba thamliba simuthatuna miga gi marakta khenaba leitaba samaj ama semgatpane. Communist League asigi anisuba mifam hingsok lising amaga chanipan nifu taret ki loiramdai da phamke. Numit tarani gi mifam asida Marx amasung Engels na Communist League ki program kaya marik chumna yathoklaba Manifesto of Communist Party puthokhe. Marx na naihatpiraba singidamakta communism lomda laknaba hanba leitana honaba sida Communist League ki members singna mabu Father Marx haina khangnarame. Magi marup Frederick Lexner na magi ningsing warida asumna irame. Marx matam maduda sahi kunipalomgi miyoi oina tauba mareng phanba masamo phaba amadi mityeng sanba samna hairabada pokpadagi loinaraklaba miyambulu singadaba gun kaya yawraba misakne. Mahaki wangang wata samme aduga wahi pareng khudingmak artha sele. Marx na semgatpada ngairiba sarkar na thingba piriba party ase pakthok chauthok khanduna sunom liba miyamga chetsinnaba mari thamnaba honagadabani hairame. Hingsok lising amaga chanipan nifutaret ki August thada Marx na Engels ka loinana German Workers Society ka organization ama lingkhatlame. Society ge member masing ase asum hengalaklame. Marx na society ki meeting khudingmakta yaurame amadi society da mana pathokhiba lecture mayam adu punsellaga kona Waste, Labor and Capital haiba miyamna khangnaraba lairik tu phongdoklakhi. Horakpadagi hauna Marx na otpi naibiriba singi hauda achauba thaudang lauba amadi samaj ta onba ma puraknabagidamakta honakhiba adugidamak miyamna sakkhangba sum hengalaklame. Hingsok lising amaga chanipan nifutaret ki
August thada pangthokkiba Brussels Democratic Association gi mikhalda Marxpo Association gi Vice President khanki. Marx na achau mioi singbo association gi member oihanduna association gi mapangal kankhatnaba amadi lawyam chaba singi mayokta punna haunanaba mara chetpa platform ama semlame. Asumna Marx na honabagi mapana Brussels Democratic Association ase malemgi democratic movement ta maruoiba mafam ama laurame. Hingsok lising amaga chanipan nifunipan gi February thada Marx amasung Engels na iba Manifesto of the Communist Party London da phongki. Taramapan suba satabti gi mayai jalakpa matam ase capitalism marai haigalakpa matam ne. Bourgeoisie singna samaj ta makhoi gi thak adum wangna leigani amadi lanai sampati leibagi chanabi asi muthat pangam loi khanma matam ne. Makhoina police ki matengna scientific communism gi wakhlon sandok pakangbu bu namthagani khalame. Adubo ikhang khanghodana Communist Party ki manifesto ama puthoraktuna hifong pongna hojiki oiriba samaj ki phibam sibu hongdokna bagi damakta bourgeoisie gi system muthatkadabani haina singnarakle. Manifesto gi aroiba wahidi malem gi sunom liba singpulasi haiba kholawasine. Marx ki wakhalon bo miyamda sandokpada Communist League na maruoiba thodang laurame. Lekasi ihan hana lamyan kiba revolutionary singi communism na inafam oiki. Amadi classless society ama sagatpada loinana socialism gi wakhalon sandokpada Communist League members singna lamyan boirame. Angan ba matam gi philosopher singna tongan ba mawongda philosophy gi masak taktuna lakli. Makhoi gi marakta kharana yamna lusinna misam prajana khangba waba mawongda aduga khara mana irai laibu mawongda philosophy bu masak takna bo honai. Amabu oire philosophy miyoibagi wahanga mari leinaba subject ne. Miyoibana purup khunda laita aduna leirakpadagi philosophy haibasisu adum loina duna laklabane. Maihorondagi hongna miyoibana wahang kayagi paukhum piduna lakle. Chawkhalakpagi matungina miyoibagi mityeng amadi wahangi mawong khenaba kaya lakle. Mapungda philosophy da hangliba miyoibagi wahangdi matter ga consciousness ka leinaba mari asine. Miyoibagi wahang kayagi paukhum thiriba natraga piriba miyoisingbu philosopher haina miyamna khangnai. Marx philosopher singi marakta athoiba mani. Maramdi mahakna philosophy dagi oiba wahangda natana atai lam kayagi wahangi paukhum sukhumki. Marx ki mamangda leiramba philosopher kayana matter amadi consciousness ki leinariba mari asi paukhum kaya piduna lakhi. Philosophy da yumpam oiriba wahang matter amadi consciousness ani si karambana hali haibagi matangda piba paukhumgi matungina philosophy asi mapungda kanglup ani idealist amasung materialist haina tanaduna lakli. Idealist singna taibang panasi wakal dagi thokpane wakal na potagi hali haina akan basapu piduna lakli. Amaromda materialist singna taibang panda leiriba khuningmak wakal gi makha pondaba ngakne pot na wakandagi hali haibasini. Karl Marx ki mamangda leiramba philosopher ayamba idealist oiba mityengdagi nanthokpa ngamkide. Marx na philosophy bo kayam thawai yauna nainabage haibasi mahakna Berlin University da tamlingaida mapada ikhiba chithi da pankhiba philosophy haibasi yaudravade karigumba hiram amada changsanba sukya yade haibasimakna taseng na takle. Philosophy na miyoibagi wakal amadi thabakta akanba safu pi haibasi Marx na khangki. Marx ki mamangda leiramba maroiba France amadi Germany materialist philosophers singna miyoibagi awana kaya karamna kokhangadage haibagi paukhum pirakhibaduna matamdugi miyamda anauba wakal ama pokhalakpa ngamki. Loinana Europe ki tongan mafam singda itihasik oiraba revolution sing so lising amaga chanipan kuntrada France da bourgeoisie revolution. Loinana sok lising amaga chanipan kuntrani thoi amadi lising amaga chanipan kuntra maridana Leonas silk industry da
ꯊꯕꯛ ꯁꯨꯕ ꯁꯤꯟꯃꯤꯁꯤꯡ ꯑꯀꯟꯕ ꯏꯍꯧꯅ ꯌꯨꯔꯣꯞꯀꯤ ꯃꯐꯝ ꯄꯨꯝꯅꯃꯛ ꯅꯤꯜꯍꯟꯈꯤ꯫ 19 ꯁꯨꯕ ꯁꯇꯥꯕꯗꯤꯒꯤ ꯂꯣꯏꯔꯝꯗꯥꯏ ꯑꯃꯗꯤ 19 ꯁꯨꯕ ꯁꯇꯥꯕꯗꯤ ꯍꯧꯒꯠꯂꯛꯄꯗ ꯂꯩꯔꯝꯕ ꯖꯔꯃꯟ ꯀ꯭ꯂꯥꯁꯤꯀꯦꯜ ꯐꯤꯂꯣꯁꯣꯐꯔꯁꯤꯡ ꯃꯔꯨꯑꯣꯏꯅ ꯏꯃꯥꯅꯨꯑꯦꯜ ꯀꯥꯟꯠ, ꯐꯤꯠꯁꯇꯦ, ꯐ꯭ꯔꯦꯗꯔꯤꯛ ꯍꯦꯒꯦꯜ, ꯂꯨꯗꯋꯤꯒ ꯐ꯭ꯌꯨꯕꯥꯅꯆꯤꯡꯕꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟꯅ ꯖꯔꯃꯟꯗ ꯕꯨꯔꯖ꯭ꯋꯥꯖꯤ ꯔꯤꯚꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯕꯒꯤ ꯁꯦꯝ ꯁꯥꯕꯗ ꯆꯥꯎꯅ ꯇꯦꯡꯕꯥꯡꯈꯤ꯫ ꯖꯔꯃꯟ ꯀ꯭ꯂꯥꯁꯤꯀꯦꯜ ꯐꯤꯂꯣꯁꯣꯐꯤꯒꯤ ꯌꯨꯝꯐꯝ ꯊꯣꯟꯈꯤꯕ ꯐꯤꯂꯣꯁꯣꯐꯔ ꯏꯃꯥꯅꯨꯑꯦꯜ ꯀꯥꯟꯠ ꯅꯦꯆꯔꯦꯜ ꯁꯥꯏꯟꯁꯄꯨ ꯈꯪꯅꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯌꯨꯅꯤꯚꯔꯁ ꯀꯔꯝꯅ ꯑꯣꯏꯔꯛꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯈꯤ: ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯑꯃꯗꯤ ꯃꯅꯤꯜꯇꯒꯤ ꯑꯣꯏꯕ ꯃꯄꯩ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯥꯎꯖꯕ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯁꯛꯇꯤꯁꯤꯡ ꯑꯗꯨꯅ ꯌꯨꯅꯤꯚꯔꯁ ꯑꯣꯏꯔꯛꯄꯅꯤ꯫ ꯀꯥꯟꯠꯀꯤ ꯐꯤꯂꯣꯁꯣꯐꯤꯗ ꯌꯥꯎꯔꯤꯕ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯗꯤ ꯃꯦꯇꯔ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯑꯗꯨꯝ ꯂꯩꯖꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯄꯣꯠ ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯅ ꯊꯟꯅ ꯂꯩꯔꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯀꯥꯟꯠꯅ ꯃꯍꯧꯁꯥ ꯍꯥꯏꯅ ꯊꯣꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯣꯠꯇ ꯀꯟꯁꯤꯌꯁꯅꯦꯁ ꯑꯁꯤ ꯌꯥꯎꯗꯅ ꯇꯥꯏꯕꯪꯄꯥꯟ ꯂꯩꯕ ꯌꯥꯗꯦ, ꯑꯗꯨꯒ ꯏꯁꯣꯔ ꯂꯩ ꯂꯩꯇꯦꯒꯤ ꯃꯔꯝꯗ ꯁꯥꯏꯟꯁꯅ ꯕꯤꯆꯥꯔ ꯇꯧꯕꯒꯤ ꯍꯛ ꯂꯩꯇꯦ꯫ ꯔꯤꯂꯤꯖꯟ ꯍꯥꯏꯕꯁꯤꯇꯅ ꯏꯁꯣꯔꯒꯤ ꯃꯁꯛ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤꯅꯤ ꯃꯍꯥꯛꯀꯤ ꯊꯥꯖꯕ, ꯃꯔꯝꯗꯤ ꯔꯤꯂꯤꯖꯟꯅ ꯃꯤꯑꯣꯏꯕꯒꯤ ꯏꯁꯣꯔꯒ ꯄꯨꯟꯁꯤꯟꯍꯟꯕ ꯉꯝꯃꯤ꯫ ꯔꯤꯂꯤꯖꯟꯇꯅ ꯑꯋꯥꯕ, ꯅꯨꯡꯉꯥꯏꯕ, ꯑꯅꯥꯕ ꯐꯥꯎꯔꯤꯕ ꯃꯈꯣꯏꯁꯤꯡꯗꯒꯤ ꯅꯥꯟꯊꯣꯛꯍꯟꯗꯨꯅ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯐꯪꯍꯟꯕ ꯉꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯥꯟꯠꯀꯤ ꯍꯦꯟꯅ ꯑꯥꯏꯗꯤꯌꯦꯂꯤꯁ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯑꯁꯤꯗꯒꯤ ꯃꯍꯥꯛꯄꯨ ꯑꯥꯏꯗꯤꯌꯦꯂꯤꯁ ꯐꯤꯂꯣꯁꯣꯐꯔ ꯍꯥꯏꯅ ꯈꯪꯅꯩ꯫ ꯑꯥꯏꯗꯤꯌꯦꯂꯤꯁ ꯐꯤꯂꯣꯁꯣꯐꯔꯒꯤ ꯃꯒꯨꯟ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯞꯈꯤꯕꯁꯤ ꯖꯔꯃꯟ ꯐꯤꯂꯣꯁꯣꯐꯔ ꯐ꯭ꯔꯦꯗꯔꯤꯛ ꯍꯦꯒꯦꯜꯅꯤ꯫ ꯃꯍꯥꯛ ꯕꯔꯂꯤꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯐꯥꯎꯕ ꯑꯣꯖꯥ ꯑꯣꯏꯔꯝꯃꯤ꯫ ꯃꯄꯨꯡꯗ ꯍꯦꯒꯦꯜꯒꯤ ꯐꯤꯂꯣꯁꯣꯐꯤꯗ ꯅꯩꯅꯔꯤꯕ 19 ꯁꯨꯕ ꯁꯇꯥꯕꯗꯤ ꯂꯣꯏꯔꯝꯗꯥꯏꯗꯒꯤ 19 ꯁꯨꯕ ꯁꯇꯥꯕꯗꯤ ꯍꯧꯒꯠꯂꯛꯄ ꯐꯥꯎꯕꯗ ꯌꯨꯔꯣꯞꯀꯤ ꯂꯩꯕꯥꯛꯁꯤꯡꯗ ꯄꯨꯔꯛꯈꯤꯕ ꯏꯇꯤꯍꯥꯁꯀꯤ ꯑꯣꯏꯕ ꯑꯍꯣꯡꯕꯁꯤꯡ ꯑꯗꯨꯅꯤ꯫ ꯐꯤꯂꯣꯁꯣꯐꯤꯗ ꯗꯥꯏꯂꯦꯛꯇꯤꯀꯦꯜ ꯃꯦꯊꯗ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯍꯧꯗꯣꯛꯂꯝꯕꯅꯤ꯫ ꯍꯦꯒꯦꯜꯒꯤ ꯃꯣꯠ ꯃꯇꯨꯡꯏꯟꯅ ꯇꯥꯏꯕꯪꯄꯥꯟꯕ ꯑꯁꯤꯗ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯀꯌꯥ ꯑꯁꯤ ꯌꯥꯝꯅ ꯑꯄꯤꯛꯄ ꯑꯆꯝꯕ ꯃꯑꯣꯡ ꯑꯣꯏꯔꯝꯕꯗꯒꯤ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯈꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯃꯥꯟꯅꯗꯕ ꯑꯅꯧꯕ ꯁꯛꯂꯣꯟ ꯀꯌꯥ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟꯒ ꯂꯣꯏꯅꯅ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯍꯥꯟꯅ ꯑꯣꯏꯔꯝꯕ ꯀꯌꯥ ꯃꯥꯡꯈꯤ꯫ ꯍꯦꯒꯦꯜꯅ ꯃꯥꯒꯤ ꯗꯥꯏꯂꯦꯛꯇꯤꯛ ꯃꯦꯊꯗ ꯑꯁꯤ ꯃꯤꯑꯣꯏꯕ ꯁꯃꯥꯖꯀꯤ ꯑꯁꯨꯝ ꯆꯠꯊꯔꯛꯂꯤꯕ ꯏꯇꯤꯍꯥꯁ ꯑꯁꯤꯗ ꯄꯥꯟꯁꯤꯜꯂꯒ ꯅꯩꯅꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯗꯥꯏꯂꯦꯛꯇꯤꯛ ꯃꯦꯊꯗꯄꯨ ꯄꯨꯊꯣꯛꯈꯤꯕ ꯐꯤꯂꯣꯁꯣꯐꯔ ꯑꯁꯤ ꯑꯥꯏꯗꯤꯌꯦꯂꯤꯁ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯗꯤ ꯁ꯭ꯄꯤꯔꯤꯠ ꯅꯠꯇ꯭ꯔꯒ ꯑꯦꯕꯁꯣꯂꯨꯠ ꯑꯥꯏꯗꯤꯌꯥꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯁꯤꯅ ꯇꯥꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯣꯠꯇ ꯁꯪꯁꯥꯔ ꯑꯁꯤꯗ ꯍꯣꯡꯂꯛꯂꯤꯕ ꯁꯛꯂꯣꯟꯁꯤꯡ ꯑꯁꯤ ꯑꯦꯕꯁꯣꯂꯨꯠ ꯑꯥꯏꯗꯤꯌꯥ ꯑꯁꯤꯒꯤ ꯁꯛꯂꯣꯟ ꯍꯣꯡꯂꯛꯄꯗꯒꯤꯅꯤ꯫ ꯃꯁꯤ ꯃꯊꯪ ꯑꯅꯧꯕ ꯁꯛꯂꯣꯟ ꯑꯃꯃꯨꯛ ꯊꯣꯛꯂꯛꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯐꯥꯎꯕ ꯆꯠꯊꯒꯅꯤ꯫ ꯑꯁꯨꯝꯅ ꯆꯠꯊꯔꯛꯄ ꯑꯁꯤꯅ ꯑꯦꯕꯁꯣꯂꯨꯠ ꯑꯥꯏꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯨꯝꯅꯃꯛ ꯑꯅꯧꯕ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯀꯌꯥ ꯑꯣꯏꯅ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯑꯦꯕꯁꯣꯂꯨꯠ ꯑꯥꯏꯗꯤꯌꯥ ꯑꯁꯤ ꯃꯦꯇꯔꯤꯌꯦꯜ ꯑꯣꯕꯖꯦꯛ ꯑꯣꯏꯔꯛꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯦꯇꯔꯤꯌꯦꯜ ꯑꯣꯕꯖꯦꯛꯁꯤꯡ ꯑꯁꯤꯗꯒꯤ ꯅꯦꯆꯔ ꯑꯣꯏꯔꯛꯈꯤ, ꯂꯣꯏꯅꯅ ꯅꯦꯆꯔꯗꯒꯤ ꯇꯣꯉꯥꯟꯕ ꯐꯦꯅꯣꯃꯦꯅꯟ ꯀꯌꯥ ꯊꯣꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯒꯦꯜꯒꯤ ꯐꯤꯂꯣꯁꯣꯐꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯁꯣꯏꯕꯗꯤ ꯃꯥꯒꯤ ꯐꯤꯂꯣꯁꯣꯐꯤꯒꯤ ꯔꯥꯖꯅꯤꯇꯤꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡ, ꯃꯗꯨꯗꯤ ꯁꯃꯥꯖ ꯆꯥꯎꯈꯠꯂꯛꯄꯒꯤ ꯊꯧꯗꯥꯡ ꯑꯁꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯉꯝ ꯃꯊꯧ ꯈꯔꯒꯤ ꯊꯧꯗꯥꯡ ꯑꯣꯏꯅ ꯄꯜꯂꯝꯕ ꯑꯗꯨꯅꯤ꯫ ꯃꯥꯔꯛꯁꯅ ꯕꯔꯂꯤꯟꯗ ꯂꯣ ꯇꯝꯕ ꯆꯠꯇ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯍꯦꯒꯦꯜꯒꯤ ꯐꯤꯂꯣꯁꯣꯐꯤꯒꯤ ꯃꯔꯝꯗ ꯈꯔ ꯃꯈꯩ ꯈꯪꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯃꯨꯠ ꯇꯥꯅ ꯍꯦꯒꯦꯜꯒꯤ ꯐꯤꯂꯣꯁꯣꯐꯤ ꯅꯩꯅꯕ ꯍꯧꯈꯤꯕ ꯑꯁꯤ ꯍꯦꯒꯦꯜꯒꯤ ꯇꯨꯡꯏꯟꯕꯁꯤꯡꯒꯤ ꯃꯔꯛꯇ ꯃꯣꯠ ꯈꯦꯠꯅꯔꯛꯄꯗꯒꯤ ꯇꯣꯉꯥꯟꯅ ꯊꯣꯔꯛꯈꯤꯕ ꯂꯦꯐꯠ ꯋꯤꯡ ꯒ꯭ꯔꯨꯞ ꯃꯌꯥꯝꯅ ꯌꯪ ꯍꯦꯒꯦꯂꯤꯌꯅꯁ ꯍꯥꯏꯅ ꯈꯪꯅꯕꯁꯤꯡ ꯑꯗꯨꯒ ꯁꯣꯛ 1938ꯇ ꯕꯔꯂꯤꯟꯗ ꯎꯅꯈꯤꯕꯗꯒꯤꯅꯤ꯫ ꯍꯦꯒꯦꯜꯒꯤ ꯃꯊꯪꯗ ꯊꯣꯔꯛꯈꯤꯕ ꯖꯔꯃꯟ ꯐꯤꯂꯣꯁꯣꯐꯔ ꯂꯨꯗꯋꯤꯒ ꯐ꯭ꯌꯨꯕꯥ ꯃꯦꯇꯔꯤꯌꯦꯂꯤꯁ ꯐꯤꯂꯣꯁꯣꯐꯔꯅꯤ꯫ ꯃꯍꯥꯛꯅ ꯍꯦꯒꯦꯜꯒꯤ ꯗꯥꯏꯂꯦꯛꯇꯤꯛꯁ ꯃꯦꯊꯗ ꯂꯣꯏꯅꯅ ꯃꯥꯒꯤ ꯐꯤꯂꯣꯁꯣꯐꯤꯒꯤ ꯄꯥꯎꯈꯨꯝꯁꯤꯡ ꯌꯥꯔꯝꯗꯦ꯫ ꯐ꯭ꯌꯨꯕꯥꯒꯤ ꯃꯣꯠꯇ ꯍꯦꯒꯦꯜꯒꯤ ꯑꯦꯕꯁꯣꯂꯨꯠ ꯑꯥꯏꯗꯤꯌꯥ ꯍꯥꯏꯔꯤꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯅꯤ꯫ ꯋꯥꯈꯜꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗꯒꯤ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯈ꯭ꯔꯒ ꯃꯇꯣꯝꯇ ꯂꯩꯖꯕ ꯉꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯪꯁꯥꯔ ꯑꯁꯤ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯍꯦꯒꯦꯜꯒꯤ ꯑꯦꯕꯁꯣꯂꯨꯠ ꯑꯥꯏꯗꯤꯌꯥ ꯑꯁꯤꯒ ꯊꯤꯑꯣꯂꯣꯖꯤꯗ ꯌꯥꯎꯔꯤꯕ ꯏꯁꯣꯔꯒ ꯀꯔꯤ ꯑꯃꯠꯇ ꯈꯦꯟꯅꯗꯦ꯫ ꯐ꯭ꯌꯨꯕꯥꯛꯅ
materialist oiba mityengdagi hairibadi mioibagi brain na tawriba mathau wakhal khanba haibasi mioibagi hakchangda mari leinadana matomta leijaba ngamba haibasi oithokte wakhalgi mathaude spirituality ga material ga samnahanmani material na haibadi brain na hana leifam thoi aduga wakhal consciousness na kona lakadabane makoi ni khenari basi Hegel na maki philosophy gi yompham abstract spirit ta waiba aduga Fuba na mioiba amasung mahausa na waiba sini Fuba na maki philosophy asi mioiba gi maramda naina ba wahang kaya da yompham moiragasu samas ka mioiba ga leinari ba mari asiri mahakna ukide Marx na magi mamang da leiramba philosopher kaya gi wakhalon asi mamut tana nainaraba matungda yamna maruiba philosophy gi wahang mioibaga philosophy ga leinaba mari amadi mioiba samasta philosophy gi thodang karino khangnaba honake Marx na mioiba samas karamna develop torakibage haibasi nainanabagi damakta Hegel ge dialectics pu maruiba khulai amu oina sijinai makha satharakpa oina Marx na hangkhiba topa wahangde anauba gun kaya ga loinana develop toraklaba mioibagi samas asida miga gi marakta khenaba leitraba samasama karamna oirakpa yagadage haibasini Marx na magi doctoral thesis tagi hauraduna mathang Renis Setungi editor oina philosophy da yumpam oiba article kaya The Philosophical Manifesto of the Historical School of Law Debates on the Law on Thefts of Wood Preliminary Thesis for a Reform of Philosophy A Critic of Hegel's Philosophy of Law na chingba iduna phongki mapungda Marx na magi article singda nainari basi matamdugi social system loina na madu hongdokpagi tangai phadaba duni makha tarakpada Engels kapunna soglising amaga chanipa nifu marida the Holy Family iduna tara-taret suba sadapti dagi taramapan suba sadapti gi mayai phawbagi philosophy gi wakhal nainaduna materialism ga idealism ga gi marakta chawna khenaba leiribasing loinana materialism ga socialism amadi communism ga lainariba tana thanaba yadraba mari gi matangda sandokna takpa lairik koina puthokhi so lising amaga chanipa nifu taretta Perry Joseph Proudhon gi philosophy of poverty gi paukhum moina Marx na poverty of philosophy iduna dialectical materialism gi maruiba kayat sing nainakhi German ideology dana mioibagi samasta khuna leita duna leirakpadagi mathang ohongba kaya laktuna manaba khunai ama lakpa phawbagi matang do nainaduna ulle asumna Marx na achau pisak laira ina khunbagi khenaba leitaba sakthung pithung manana hingminaba samas amagi saktam yatuna mioibagi awana pumnamak muthat khinabagi niti da yumpham moiba philosophy historical materialism gi yumpham thonba hoki Marx amasung Engels na Manifesto of Communist Party phonglakpa matam asida Europe ki tongan leibak singda miyam gi revolution thorakpagi tanja chanarami sok lising amaga chanipan nifunipan gi February thada miyamna horaktuna France ta Louis Philippe ki ningthau sasan muthatuna Republic lauthokhi sahi simaki March 16 amadi 19 da Austria gi konung Vienna amadi Russia gi konung Berlin da miyam horaktuna Austria dana ningthaubu constitution semna bagidamak yahan khiba loinana Prussia dana opposition bourgeoisie gi sarkar ama leihalakpa ngamkhi adudagi revolution gi mairi ase mathang German gi state sing Czech leibak sing Hungary Italy gi ningthau panba leibak macha sing amadi Poland na chingbada sandorakhi revolution sing asi horakhibagi maruiba maramde matam asida capitalism gi marai haigalakpa loinana ningthau panba sasan gi supnam niti su ayobi thak yokhalakpadagini matam asida Marx Brussels ta leiri Marx ki co-worker Frederick Lessner na France Revolution mai paklabada asumna haiki France ta Revolution mai pakpa sida aikoi gi punsi amadi leijaba pumba mioiba kangrup ki ningkha tambagi damak kathoklabane Marx na Brussels Democratic Association gi mai gaidagi France ki Republican government ta thagat wahi thake matam asida
Brussels-ta leiba German rajniti michel-singna Belgium-gi aonba pamba miyoi-singa punduna revolution taunaba lepnarami. Adubu matik chaba khulai leramde. Maram asina Marxna masagi imung manungda tagadawriba awa ana nachungba tawdana magi mapa mapugi soto ayamba saruk mahakna dan tawthoklami. Asumna Marx amasung Jenina makoi masagi interest pudi miyamgi interest na mang thana thamduna revolutionary struggle mai pakna bahonaki. Europe ki mafam kayada revolution tholakpa matam asida Communist League ki Central Committee na League na pakhat kadawa thoram singda Marx na lamjing na lepnaki. Belgium da su lebak asigi phatlaw sing chen baning tho Leopold na miyam na bu yadrabadi mahak singhasan thadokpa yare haina lawthoklami. Adubo magi khongmi lanmi thadokuna saharda meeting tawba amadi demonstration chathaba miyoi singbo tamthina ot nairame. Marakasida Marx Belgium da leiba kudong chararoi khangduna Paris da chatnabagi damak France ki provisional government da che irame. March ki tarik kama lisinga magachani pan nifuni pan da Marx po ikai khumnabaga loinana France da laknaba baton tharaklame. Marx na Paris da chatnabagi damak sem saringai matam asida Belgium sarkar na mabu pung kunmari gi manung da Belgium thadoknaba hukum thokhirame. Wafam sitabada Brussels Central Committee ki members singna Marx ki mayum da punduna anauba Central Committee ama Paris da semnaba warep lorame. Adum moinamak committee ki maruoiba member manga aduna hankibaga police na Marx ki yumda thi humbagi thabak chathaki amadi Marx pu phajinduna Brussels jail da thamki. Marx ki nupi Jenina Marx pu thadok hanabagi damakta Belgian Democratic Association ki chairman unaki. Jenny busu police na faduna interrogation chatharaba matungda town hall jail da thamjinki. Makoi ni phakiba sina miyamgi akanba pressure lakpa amadi revolution gi mairi churakpa matam moibana police na Marx amasung Jenny bu thadokpa takhi. Makoi bu pungkun mari gi manungda Brussels thadokadabani haiba matam adu helabanina mapot machai amatta pudana Paris ta March ki tang manga soglising amaga chanipan nifunipan da thunglakhi. Makoi ni bu maram chadana jail da thajin bagi mayokta Marx na reform ko newspaper aduda Engels na Northern Star da phongdorakhi. Masina Belgium Parliament charang na hanki loinana Marx pu phana bagi damak sarau sinbada yaw official sing thabak tatki. French Revolution na purak paon bakaya ubada Marx nungai ba pokhi. Matam asida German gi rajniti gi mirot singnasu miram dagi revolution hauduna German da on ba purak pathujin hana ba honarami. Marx amasung Engels nadi mapandagi revolution hauba haibasi mai pakpa oithokloi haina achet pamot pikhi. Awaiba maksu lal hauruna ba chatpa miyoi kambuna simana lansinbada German sarkar gi lanmina question duna phajenki. Marx na Paris ta thunglaraba matungda magi marup mapang sing amadi London dagi thunglaba Communist League ki members sing unaduna loinana sinmi sing gi meeting da saruk yaduna amadi street demonstration na chingbalu chingduna organization kankhatnaba honakhi. Aduga thunamak Communist League ke anauba Central Committee ama Paris ta thamduna German da revolution gi mai chukhalakpa asida paikhat kadaba thorang sing khanakhi. Ing soglising amaga chanipan nifunipan gi March ki thayaida German gi revolution asia suki matik kankalaklami. March ki tarik 13 da Austria gi konung Vienna da thokpa ihogi pol na lepak sigi chancellor pham thadoktuna lepak wang malana chenki. March 13 ta Berlin shahar da sinmi sing karbar macha toba sing amadi satra sing punna hoduna ningthaugi lanmi bu maithiba pikhi. German gi sasanda ahongba kaya puraklagani haibagi thajaba pikhi. Revolution da miyamna mai paklabasu sasan gi matangdadi senjau paiba bourgeoisie singi makutta changkhre. Maram asidagi feudal system gi chanabi muthatuna apunba German republic ama semgatpagi tangai phadaba du Marx na maruiba comrade in army sing da sandokna khanghanki.
Marx na Engels ka loinana revolution da communist league na paikhatkadaba political program gi kayat yatlami. Demands of the Communist Party in Germany haiba draft resolution da thamliba demands sing apunba democratic republic amaling khatpa German asi machet thokna khaidokpa yadaba republic amani haina lauthokpa voting right leihanduna popular government semba church ka dharma ga mari leinaba thabak ka lengak sasan ga mari leina handaba miyam da lemna lairik tamnabagi khudong chaba phanghanba asina chingmani. Marx na Lawyam Chabagi Chanabi Muthatlabadada, Lomi Sinmigi Kanaba Pangani Haivasi Kanna Sandoklame. Loinana, revolutionary states in a Paikat Kadava Tabakti, Lepaki Kani Singh, Lanai Bang Singh, Amasung Transport Ki Tabak Singh, Paisanba, Aduga Lepaki Oiba Sinsang Linkatuna, Pipum Kuding Makta Tabak Piba, Amadi Tabak Subangam Dravasing the pension Pibani. I never demand sing a sea yawa leaflet. Communist Party ki manifesto na chingba puduna Communist League ki members sahum chamri romna tongan balambida German da thungaduna miyam pak sanna leaflet sing yan thoki. April tang taruk lising amaga chanipan nifunipan da Marx Engels kaloina na colons da thungladuna revolutionary sefong renis sintung amukhan na phongba amadi atay lam kaya da lamjing bahurakhi. Zeniso pikliba macha ahum galoina na awana kaya khangki. Marx na thunamak all German working class party ama semna bahonaki. Masi mahi yalhannabagi damak Communist League ki Central Committee na anau pambai kaya sizinaduna masing yam laba miyam gi pukning singsinna bahonaki. Masigi manungda nutigi sephong puthokna bahonaraki. Mars Revolution gi matungda German da press kining tamba phangduna Sahi manga chupna thingba thamloraba revolutionary journal Restag Zaitung amukhan na phong bahauki. Journal phongna bagida makta matik chaba phan leitaduna workers singdagi khomgat na warep lauki. Adubo maduna su konadaduna amadi horakpada mahoida mateng piramba liberal bourgeoisie singna Marx ki revolutionary journal na makoida tahalakadaba khudong thiba sing adu mangjongna na ubadagi mateng piu haiba yakide. Maram asidagi darkar oiba senpham magi mapa mapuna thambiramba soto dagi puthokhi. Marx na New Renick Sentungi editorial staff ki makok oikhi. Amadi revolutionary wakhalon sandokpa editor ama oina Marx ki magun hengalakhi. Chephong sina khwaidagi maming leiba German pause warakpagi matangda Engels na hai. Marx ya summa mityeng amadi achetpa wakhalna Chephong sig magun hengat halibane. Engels na Chephong sig article kaya marum iki loinana organization gi thabak thoram kaya da mapung oiba thodang lauki. Chephong sig atai maming panba yaba contributors sing de Wilhelm Wolff, Marx ki comrade in arms, German revolutionary kavi sing George Redt, Ferdinand Freilgret ne. Marx masamakna Chephong sigi correspondence sing khalame loinana Chephong sigi policy sing semba amadi karamba article sing hapkadage haibadu su leplame. Marx theoretician ama oibagi thoidok hendoklaba pithoklaba gun amadi revolutionary Chephong ama puthokpada changdaba yadaba machak suna yawba maramna Chephong si otpiraba singi khwaidagi hena maming leiba organ ama oiba ngamki. Marx na German da horakhiba bourgeoisie ki revolutionary movement Communist League ki members sing na left wing party ama semduna saruk yanaba leplame. Mana makoigi nungti ki Chephong da kanna sangdokhiba wafamde democratic force punamak punsinduna federal system muthatpa haibasine. Ingsok lising amaga chanipan nifunipan gi April thada workers singi organization mayam ama punsinduna Workers League ama sembangamki. Marx na apunba German Democratic Republic ama sembana samaj da saukhatpa purakani loinana naihatpiraba singi party ama semduna working class movement khumang chausin hangani haiba achet pathajaba miyam da pikhi. Marx amasung Engels na lomi singbo sok lising amaga chanipan nifunipan gi agrarian reforms ki revolution asida Mangjil thana songthoraknaba paikhat payaba thorang paikhalame.
ꯂꯧꯃꯤꯁꯤꯡꯅ ꯔꯤꯚꯣꯂꯨꯁꯟꯁꯤꯗ ꯌꯥꯎꯁꯤꯜꯂꯛꯄꯗꯒꯤ ꯖꯔꯃꯟꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯧꯌꯥꯝ ꯆꯥꯕꯒꯤ ꯃꯥꯌꯣꯛꯇ ꯊꯦꯡꯅꯗꯨꯅ ꯂꯧꯁꯥꯅꯆꯤꯡꯕ ꯄꯤꯕ ꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯔꯃꯟ ꯕꯨꯔꯖꯨꯋꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯁꯝꯄꯇꯤ ꯃꯥꯡꯈꯤꯅꯤ ꯀꯤꯕꯗꯒꯤ ꯂꯧꯌꯥꯝ ꯆꯥꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯈꯤꯕꯗꯒꯤ ꯂꯧ ꯄꯊꯥꯞ ꯁꯦꯝꯗꯣꯛꯅꯕꯒꯤ ꯊꯣꯔꯛꯈꯤꯕ ꯕꯤꯜ ꯑꯗꯨ ꯂꯧꯃꯤꯁꯤꯡꯗ ꯀꯥꯟꯅꯕ ꯐꯪꯍꯟꯈꯤꯗꯦ꯫ ꯃꯥꯔꯛꯁꯀꯤ ꯑꯆꯦꯠꯄ ꯊꯥꯖꯕꯗꯤ ꯂꯧꯃꯤꯅ ꯂꯧꯒꯤ ꯃꯄꯨ ꯑꯣꯏꯔꯕꯇꯗ ꯂꯧꯌꯥꯝ ꯆꯥꯕꯒꯤ ꯈꯨꯕꯥꯝꯅꯨꯡꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯂꯧꯌꯥꯝ ꯆꯥꯕꯁꯤꯡꯅ ꯂꯝ ꯂꯩꯖꯗꯕ ꯂꯧꯃꯤꯁꯤꯡꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯝꯊꯕꯒꯦ ꯑꯃꯗꯤ ꯑꯣꯠ ꯅꯩꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗ ꯑꯥꯔꯇꯤꯀꯜ ꯀꯌꯥ ꯋꯤꯂꯦꯝ ꯋꯣꯜꯐꯅ ꯏꯗꯨꯅ ꯅ꯭ꯌꯨ ꯔꯤꯁꯇꯥꯒꯖꯦꯇꯨꯡꯗ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯏꯪ ꯁꯣꯛ 1994ꯒꯤ ꯖꯨꯟꯒꯤ ꯇꯥꯡ 12ꯗꯒꯤ 16 ꯐꯥꯎꯕꯁꯤ ꯄꯦꯔꯤꯁꯇ ꯌꯨꯔꯣꯄꯤꯌꯟ ꯔꯤꯚꯣꯂꯨꯁꯟꯒꯤ ꯁꯦꯟꯇꯔ ꯑꯣꯏꯈꯤ꯫ ꯄ꯭ꯔꯣꯂꯦꯇꯔꯦꯠꯁꯤꯡꯅ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯔꯤꯚꯣꯂꯨꯁꯟ ꯄꯨꯔꯛꯄ ꯀꯥꯟꯅꯕ ꯄꯨꯝꯕ ꯃꯈꯣꯏꯒꯤ ꯑꯣꯏꯈ꯭ꯔꯕ ꯀꯥꯎꯟꯇꯔ ꯔꯤꯚꯣꯂꯨꯁꯅꯔꯤ ꯕꯨꯔꯖꯨꯋꯥꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯅꯧꯍꯧꯅꯅ ꯍꯧꯗꯨꯅ ꯐ꯭ꯔꯥꯟꯁꯄꯨ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯤꯄꯕ꯭ꯂꯤꯛ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯥꯔꯛꯁ ꯑꯃꯁꯨꯡ ꯑꯦꯡꯒꯦꯜꯁꯅ ꯃꯈꯣꯏꯒꯤ ꯑꯥꯔꯇꯤꯀꯜꯁꯤꯡꯗ ꯑꯃꯗꯤ ꯔꯤꯄꯣꯔꯠꯁꯤꯡꯗ ꯄꯦꯔꯤꯁꯀꯤ ꯅꯩꯍꯠꯄꯤꯔꯕ ꯃꯤꯑꯣꯏ 90,000 ꯔꯣꯝꯅ ꯍꯧꯔꯛꯂꯤꯕ ꯏꯍꯧ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯏꯇꯤꯍꯥꯁꯤꯛ ꯑꯣꯏꯔꯕ ꯄꯥꯔꯥ ꯑꯃ ꯃꯤꯌꯥꯝꯅ ꯇꯝꯂꯤ, ꯃꯗꯨꯗꯤ ꯕꯨꯔꯖꯨꯋꯥꯖꯤꯁꯤꯡꯒꯤ ꯁꯥꯁꯟ ꯃꯨꯊꯠꯇꯨꯅ ꯁꯥꯁꯟꯒꯤ ꯚꯥꯔ ꯑꯁꯤ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯈꯨꯠꯇ ꯂꯥꯛꯂꯕꯇꯗ ꯁꯣꯁꯤꯌꯦꯂꯤꯖꯝ ꯑꯣꯏꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯥꯔꯛꯁꯅ ꯃꯥꯒꯤ ꯑꯥꯔꯇꯤꯀꯜꯗ ꯁꯨꯝꯅ ꯏꯈꯤ, ꯄꯦꯔꯤꯁꯀꯤ ꯁꯤꯟꯃꯤꯁꯤꯡꯕꯨ ꯏꯅ ꯂꯧꯈꯣꯡ ꯆꯦꯜꯍꯟꯗꯨꯅ ꯅꯝꯊꯈ꯭ꯔꯕꯁꯨ ꯃꯗꯨ ꯃꯥꯏꯊꯤꯕꯅꯤ ꯍꯥꯏꯕ ꯌꯥꯗꯦ꯫ ꯄꯦꯔꯤꯁꯀꯤ ꯁꯤꯟꯃꯤꯁꯤꯡꯒꯤ ꯔꯤꯚꯣꯂꯨꯁꯟ ꯃꯥꯏꯊꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯔꯣꯞꯇꯁꯨ ꯔꯤꯑꯦꯛꯁꯅꯔꯤꯁꯤꯡꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯂꯝꯃꯤ꯫ ꯏꯪ ꯁꯣꯛ 1994ꯒꯤ ꯅꯥꯀꯦꯟ ꯊꯥꯗ ꯖꯔꯃꯟꯗꯁꯨ ꯔꯤꯚꯣꯂꯨꯁꯅꯔꯤ ꯐꯣꯔꯁꯁꯤꯡꯒ ꯀꯥꯎꯟꯇꯔ ꯔꯤꯚꯣꯂꯨꯁꯅꯔꯤꯁꯤꯡꯒꯤ ꯃꯔꯛꯇ ꯂꯥꯟ ꯀꯟꯈꯠꯂꯛꯂꯝꯃꯤ꯫ ꯀꯥꯎꯟꯇꯔ ꯔꯤꯚꯣꯂꯨꯁꯅꯔꯤꯁꯤꯡꯕꯨ ꯅꯝꯊꯅꯕꯒꯤꯗꯃꯛ ꯁꯤꯟꯃꯤꯁꯤꯡꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥ ꯄꯨꯟꯁꯤꯟꯗꯨꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯐ꯭ꯔꯟꯠ ꯑꯃ ꯁꯦꯝꯒꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯑꯗꯨ ꯃꯥꯔꯛꯁꯅ ꯎꯈꯤ, ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯀꯣꯂꯣꯟ ꯋꯥꯔꯀꯔꯁ ꯂꯤꯒ, ꯗ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁꯣꯁꯥꯏꯇꯤ, ꯗ ꯋꯥꯔꯀꯔꯁ ꯑꯦꯟड ꯑꯦꯝꯄ꯭ꯂꯣꯌꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅꯆꯤꯡꯕ ꯃꯔꯨꯑꯣꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯔꯥꯏꯟ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯑꯣꯏꯅ ꯑꯄꯨꯟꯕ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯈꯤ꯫ ꯃꯥꯔꯛꯁꯅ ꯄꯦꯇꯤ ꯕꯨꯔꯖꯨꯋꯥꯖꯤ ꯗꯦꯃꯣꯀ꯭ꯔꯦꯠꯁꯤꯡꯒ ꯃꯤꯁꯪ ꯆꯨꯡꯁꯤꯟꯅꯕ ꯆꯨꯝꯃꯤ ꯈꯟꯕꯗꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁꯣꯁꯥꯏꯇꯤꯒꯤ ꯃꯤꯇꯤꯡꯗ ꯇꯣꯏꯅ ꯌꯥꯎꯗꯨꯅ ꯑꯃꯗꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯒꯤ ꯃꯤꯇꯤꯡꯁꯤꯡꯗ ꯃꯤꯑꯣꯏꯕꯒꯤ ꯑꯙꯤꯀꯥꯔ ꯑꯃꯁꯨꯡ ꯅꯤꯡꯇꯝꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯄꯨꯟꯅ ꯁ꯭ꯇꯔꯒꯜ ꯇꯧꯃꯤꯟꯅꯕ ꯇꯉꯥꯏꯐꯗꯕꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯃꯥꯔꯛꯁꯄꯨ ꯃꯤꯌꯥꯝꯅ ꯔꯤꯚꯣꯂꯨꯁꯅꯔꯤ ꯐꯣꯔꯁꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯈꯪꯅꯈꯤ꯫ ꯃꯥꯔꯛꯁꯀꯤ ꯁꯦꯐꯣꯡ ꯅ꯭ꯌꯨ ꯔꯤꯁꯇꯥꯒꯖꯦꯇꯨꯡ ꯑꯁꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯐꯥꯎꯕ ꯊꯥꯒꯠꯅꯔꯛꯄ ꯌꯥꯎꯕꯗꯒꯤ ꯐꯤꯗꯦꯜ ꯔꯤꯑꯦꯛꯁꯅꯔꯤꯁꯤꯡ ꯑꯃꯁꯨꯡ ꯕꯨꯔꯖꯨꯋꯥꯖꯤꯁꯤꯡꯅ ꯃꯤꯄꯥꯏꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯆꯦꯐꯣꯡꯁꯤꯕꯨ ꯐꯣꯡꯕꯗꯤ ꯔꯥꯏꯟ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯤꯡꯕ ꯑꯣꯏꯊꯣꯛꯇꯕꯗꯒꯤ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯊꯤꯔꯝꯃꯤ꯫ ꯏꯪ ꯁꯣꯛ 1994ꯒꯤ ꯑꯣꯒꯁꯠ ꯊꯥꯗ ꯀꯣꯂꯣꯟꯁ ꯑꯣꯊꯣꯔꯤꯇꯤꯅ ꯃꯥꯔꯛꯁꯄꯨ ꯄ꯭ꯔꯨꯁꯤꯌꯟꯒꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯗꯕꯅ ꯃꯥꯕꯨ ꯃꯤꯇꯣꯞ ꯑꯣꯏꯅ ꯂꯧꯏ ꯍꯥꯏꯕ ꯆꯦ ꯑꯃ ꯊꯥꯔꯛꯂꯝꯃꯤ꯫ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯍꯥꯏꯕꯕꯨ ꯃꯥꯔꯛꯁꯄꯨ ꯃꯤꯇꯣꯞ ꯍꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯄ꯭ꯔꯨꯁꯤꯌꯥꯗꯒꯤ ꯇꯥꯟꯊꯣꯛꯇꯨꯅ ꯅ꯭ꯌꯨ ꯔꯤꯁꯇꯥꯒꯖꯦꯇꯨꯡ ꯐꯣꯡꯕ ꯂꯦꯞꯍꯟꯕꯅꯤ꯫ ꯃꯥꯔꯛꯁꯅ ꯄ꯭ꯔꯨꯁꯤꯌꯥꯒꯤ ꯂꯩꯄꯥꯛ ꯃꯅꯨꯡꯒꯤ ꯊꯕꯛ ꯄꯨꯕ ꯃꯤꯅꯤꯁꯇꯔꯗ ꯆꯤꯊꯤ ꯏꯗꯨꯅ ꯑꯁꯨꯝꯅ ꯈꯪꯍꯟꯈꯤ, ꯄ꯭ꯔꯨꯁꯤꯌꯥ ꯁꯔꯀꯥꯔꯅ ꯇꯛꯁꯤꯟꯕꯗꯒꯤ ꯑꯩꯍꯥꯛꯄꯨ ꯐ꯭ꯔꯥꯟꯁ ꯑꯃꯁꯨꯡ ꯕ꯭ꯔꯨꯁꯦꯜꯁꯇꯒꯤ ꯇꯥꯟꯊꯣꯔꯛꯂꯦ, ꯑꯗꯨꯒ ꯄ꯭ꯔꯨꯁꯤꯌꯥꯒꯤ ꯉꯝꯈꯩ ꯍꯦꯛ ꯂꯥꯟꯁꯤꯟꯕꯒ ꯑꯩꯕꯨ ꯐꯥꯅꯅꯕ ꯆꯦ ꯊꯣꯛꯄꯅꯤꯅ ꯄ꯭ꯔꯨꯁꯤꯌꯥꯒꯤ ꯄ꯭ꯔꯖꯥ ꯑꯣꯏꯕ ꯇꯣꯛꯄ ꯅꯠꯇꯅ ꯑꯇꯩ ꯅꯥꯟꯊꯣꯛꯅꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯔꯥꯖꯅꯤꯇꯤꯒꯤ ꯃꯤꯔꯣꯠ ꯄꯨꯝꯅꯃꯛ ꯃꯔꯩ ꯄꯥꯛꯇꯍꯟꯅꯗꯨꯅ ꯄ꯭ꯔꯖꯥ ꯑꯃꯅ ꯐꯪꯐꯝ ꯊꯣꯛꯄ ꯁꯤꯚꯤꯜ ꯔꯥꯏꯠꯁ ꯄꯨꯝꯅꯃꯛ ꯐꯪꯅꯔꯦ, ꯑꯩ ꯏꯇꯣꯝꯇꯗ ꯑꯙꯤꯀꯥꯔ ꯑꯁꯤ ꯐꯪꯍꯟꯗ꯭ꯔꯦ꯫ ꯃꯥꯔꯛꯁꯀꯤ ꯋꯥꯀꯠ ꯑꯁꯤ ꯃꯟꯇ꯭ꯔꯤꯅ ꯂꯧꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯕ ꯐꯥꯎꯕꯗ ꯃꯥꯔꯛꯁꯅ ꯃꯥꯒꯤ ꯔꯤꯚꯣꯂꯨꯁꯅꯔꯤꯒꯤ ꯐꯤꯔꯦꯞ ꯑꯗꯨ ꯍꯟꯗꯣꯛꯂꯝꯗꯦ, ꯑꯗꯨꯒ ꯃꯤꯌꯥꯝꯗꯁꯨ ꯃꯤꯠ ꯅꯥ ꯁꯤꯡꯅ ꯂꯩꯗꯨꯅ ꯔꯤꯑꯦꯛꯁꯅꯔꯤ ꯐꯣꯔꯁꯦꯁꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕ ꯑꯥꯔꯇꯤꯀꯜ ꯀꯌꯥ ꯐꯣꯡꯗꯣꯛꯇꯨꯅ ꯄꯥꯍꯜꯂꯝꯃꯤ꯫ ꯔꯤꯚꯣꯂꯨꯁꯅꯔꯤ ꯃꯨꯚꯃꯦꯟꯠꯁꯤꯡꯗ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯁꯦꯟꯇꯔꯁꯤꯡꯒꯤ ꯃꯔꯛꯇ ꯅꯛꯁꯤꯟꯅꯕ ꯃꯔꯤ ꯊꯝꯅꯕꯒꯤꯗꯃꯛ
Marxna Berlin amasung Vienna da chatuna Communist League ki members sing amadi democratic organization singi leaders singu unaki. Democratic Society meeting amada William Welting koba masabu Democrat Socialist ni haina lauzaba mana masing yamdaba miyoi singbu punsinduna dictatorial provisional government semduna laumi sinmibu sasan tawgadabani haiba achet pamot phongdokhi. Marxna Weltingi yamna sectarian oiba miyoi kharatagi supnam sasan lingkhatpabu singnaraduna revolution hounabagi-damakta lamyan basing amadi malemgi chana pathap nauhongnana semdokpasingna laumi sinmi singbu sasan tawgadaba nate masing yamlaba su nomliba kangbuna miyamna pamnaraba miyamgi mihut suna yauraba revolutionary democratic government ama lingkhatkadabani haina paukhumki. Asumna Marxna mana yauba meeting khudingmakta democratic movement saruk yariba tongan basinphamgi mihut suna yauba sarkar ama lingkhatlabatada samasya kaya mayoknariba si kokpa ngamgani haina phongdokhi. Rhine province to oirakliba leita handaba phibam si ubada Russian government na kolon amadi atai sahar singda lanmi troop kaya lona thadokpa horakle. Rhine province ki lanban singda horiba uzau sing adu yanthaduna saharda leiriba praja singda topna chingba kapsinduna thawai manghannabagi-damak silliba kayado Engels na kupna yengsilame. Amadi Prussian sarkarna miyamgi mayokta chatharakliba plan sing adu makhoigi chefongda phongdoktuna miyamda khanghalame. Marx ki yum amadi New Reichstag Zentungi editorial office se revolutionary khongjangi headquarter oirame. Yamna toina sinmi singna office ta laktuna kolonda oirakliba phibamgi maramda hangjenba amadi sarkargi mayokta hobada saruk yaningbagi apama phongdoklame. September 1994 da miyoi 10,000 tinba achauba meeting ama kolonda pangthokhi. Meeting asida Committee of Public Safety kowa Marx, Engels amasung New Reichstag Zentungi atai staff singa loinana Kolon Workers League ki mihut sing suna yauraba committee ama semki. Marx ki lamjing makhada committee na counter thengnanabagi-damak maruoiba thodang laurame. Committee gi anirak suba meeting da German national flag ka loinana angangba phiral pairame. Loinana demands of the Communist Party in Germany gi namthoklaba copy sing miyam da yenthoklame. Amasung miyam na Communist sing New Reichstag Zentung gi staff sing amadi Committee of Public Safety gi members sing bo counter revolution thengnabada makhoi gi leader oina launakhi. Masina maram oiduna police sing na New Reichstag Zentung gi editorial staff po toina phadok phajin chatharaklame. Police na phandanabagi-damakta Angels staff member mangaga loirana matam kharagi oina kolon thadokpa taakhi. Makhoi yeknaba singna chefong asi makha thokpa ngamlaroi khandona nungaikhi. Adubo Marxna magi leijaba man chang phawba kaithoktuna chefong sigi sendon singdokhi. Loinana chefong si joint staff enterprise oirambadagi magi lanai chefong onthokhi. Counter revolutionary singna makhoi gi makhal kaya gi attack sing asi sel thumgi khudong thiba kaya dagi chefong sifong ba tokhragani haina nungai narambado Marx ki masagi khandaba gunna maithiba piki. Asigumba yamna mikup na hum singna leigadaba tanja sida Marx na miyam gi organization tawduna political education pinaba suhanarame. Sinmi singna haijabadagi Marx na Kolon Workers League ki luchingba oikhi. Marx ki lamjing makhada Kolon League ki members singi marakta scientific revolutionary ki theory mamut tana nainaba horaklame. New Reichstag Zentung thawai yauna paba hengalaklame amasung leibak ki oirakliba phibam kupna yengsilame. Asumna Marx na honabadagi Kolon Workers League si mathang chawkalaktuna tungda semgalakpa All Workers Party oirakhi. Counter revolutionary singbo thengnanabagi-damakta Marx na miyam da appeal tawbadagi German gi tongan mafam singda safety committee sing masing yamna lingkhatnaraklame. Leibak sinba thungna political organization watpa
amadi makhoi marakta sectarian tendency laiba kaya yauzarabasu German gi sinmi singna bourgeoisie amasung petty bourgeoisie singi kubam nungdagi maning tamna nanthok chanabagi tanja ama lakpa sida Marx nungai jarame adubo counter revolutionary force singna sok lising amaga chanipa nifumapan gi February 3 ta sarkar bu ikai ba pibagi notice ama Marx amasung Engels ta tharaklame mathangi nomitta Marx po praja sing the text thidanaba amasung sarkar gi mayok ta hounaba insin bagi damak maral siraduna court ta puthoklame adubo Marx na magi defense ki warol da Russia gi monarchist government na parliament amadi national assembly muthatuna sunomli ba miyam gi democratic rights panghandaba achumba ain chanabagi mahutta nampu sijinabana chingba marik chumna ngangbadagi juri na mahakpu mara leite haina rai pikhi Marx amasung magi comrade in arms singna counter revolutionary singbu namthage hairabadi democratic revolutionary force singa punba sakti sagatpa darkar oi haibasi khangbadagi Marx na the bourgeoisie and the counter revolution haiba heading makhada article kayama iduna organization gi thabak yangsinnaba honaki loinana German da social progress puraknabagi dabak khwaidagi sambalami de Lomi sinmi amasung revolutionary petty bourgeois sing punsinduna fidel counter revolution force ka thengnabani Lomi sinmi singda chenjau paiba singna makhoi bu kadai phawba namthabage haibado mayek sengna khanghanabagi damak ingsok lising amaga chanipan nifumapan gi April thada Wage Labor and Capital gi maramda iba article mathang manau naina phongba hokhi masina workers singda chenjau paiba singi khowam nungdagi nanthokke hairabadi revolution tana oithokpa ngamgani khanghanki ingsok lising amaga chanipan nifumapan gi me tha horakpada revolutionary force singa counter revolution force ka thengnaki masi horakkibagi maramdi national assembly da tha kaya chupna khanaraba matungda pass tawkhraba all German imperial constitution ado Prussia Austria amadi atai German gi leibak macha singgi ningthau singna chanaba yakhidabadagini constitution asida yauribasi Prussia amadi atai German gi ningthau panba leibak macha sing punsinduna apunba German ama semane ihan hanboina constitution asibu chananabagi damakta horakhibasi destrain gi khulai paibasin mi singne sarkar gi lanmiga numit kayani chupna soknaraba matungda makhoi handokpa takhi Marakasida, Rhine province, Westphalia, Baden na sing mamafam sing da so ningthaugi mayokta sinmi sing songthok narakhi. Prussia da sokna balan pamda Engels na military leader amana chen gadaba gun sing mayek seng nu utpangamki. Adubo kuchukulai amadi mising da ningthaugi lanmiga panaba ngamlaktabadagi maithiki. Masina maruoiba maramam oiduna Prussian sarkarna Marx po pungkun marigi manungda Prussia thadoknaba hukum megi tang 13 da thokhi aduga Engels puso court bisar sathanaba che thokhi Marx na Prussia thadoktrngeida pangthokhiba achauba sinmi singi mitin namada Marx amasung Engels na soglising amaga chamapan nifumapan gi revolutionary activity singi fall miyam mamangda nainakhi aduga makhoi anigi amatta ngairaba wasakte mafam kudingmakta amadi matam leiba khibikta sunom liba singbu maning makha tamhanbani haiki Marx na Prussia thadoktrngeida magi chefonggi toliba sendon printing press ta suriba sinmi singi tolop amadi magi mapang singi darkar oiba sel magi mapa mapugi sotodagi pithokhirame makhoi gi imung manunggi Prussia thadoktunna chatnaba bhara konadaduna Jenny gi luna thamjaramba lupa gi plate phawba kaithoklami Marx na ahanbada German gi khanong chupthangba sarukta adudagi Frankfurt amasung Mannheim na chingba mafam singda koina chatuna ningthogi mayokta horakliba sing aduna ningthogi masing langamdraba lanmi thingba ngamdabagi asengba saktam urame Marx na Paris ta magi imung manungal loinana amukhana chatkhi adubo France ta so reactionary force na
sasan amuk pairabanina leibada khudong charamde. Masanupi ahal Jenny Marx ki wahida August tang kulumdoida police surgeon amana aikoi yumda laktuna pung kunmari gi manungda Paris thadukadabani haiba order ama pirame. Sok lising amaga chanipan nifu mangadagi hauna supnam niti sizinaduna Marx po ahanbada Paris tagi sok lising amaga chanipan nifu nipandana Brussels tagi sok lising amaga chanipan nifu mapandana Cologne amadi amukhana Paris tagi Marx po tanthokki. Marx Switzerland da chatnabagidamak passport lawnaba honakhi adubu pidabadagi London da chatpa taakhi.